Maruaiba Pau. Handak Tahaido Kiba Class 10 exam da Taramapan Suho position Takibi Sapam Payalgi Paudam PONYTV na Sandokra Bamatung Miam na Lepta na Mateng Pangnarakli. Mama Mapa Oiba Singh na Namthag Toba Singh dagi Jackson Biu Hai na MSU Amadi Karbi Student Association na Fongdokre. Amadi India da hokiba pung kunmari da nauna COVID-19 positive oiba mioi lising kun chamaga kun nipan thengna kre amadi mioi nifu mapan na laikidre. Kurumjari DEEPA SHAMURAILATPAM na poni news update pizari hauzik pausandok na pizari. Board of Secondary Education Manipur Bosem na Loba Class 10 gi exam da 19 position tarakrabi Sapam Payal da Manipur gi miyam na mateng lepta na pangnarakli. Ngasisu kwa kaitel thongnawjam laikai dagi retired pediatric ki Dr. Chabungbam Mangi na hadak pangthokiba Bosem na Loba Class 10 gi exam da 19 position tarakrabi Sapam Payal da sel oina lupa lising tara gi mateng pangkrai. Social media da PONYTV na thagalakpa video urubadagi mama na wana khona zaduna Sapam Payal bu lairik tamhanduna handaki metric da 19 position tarakiba aduda apenwa fauduna mateng asi pangba lakpani haina Dr. Chabungbam Mangi na fongdorakhi. Sapam Payal da mo imang manung unaba laksari si koi social media da PONYTV na thagalakpa sia video du urubadagi ina mama na wana khona zaraga mane khona zabagi awaman son ubidna Imphana tawrba tuition gi irang phalang da tawi myam ju natabada la praba haitare imphana gi ti aduga khungang nei sang asang man koi salari mpham ju da laiki mahau mugun mau khangam mu dan khalim mpham ju mana hona zaraga parikha du ju metric ko haidre board of secondary education hara da 19 position lepa I hena tawda aina dunga haja tar chi matang da ina PONYTV gi pisu aina thagatsa Sandeep University ki admission ki matang da Manipur da laktuna school asida lamdam asigi mahiroi singda khudong chaba kaya pigani haina lauthok lamba Gautam Thakur asi broker ni namthak tawba mioi ni haina Karbi Student Association amadi All Manipur Student Union MSU ani na punna pangthokiba paumi singa unaba amada laishram athauba na fongdokre ngasi mahiroi luf ani asina punna pangthokiba conference aduda MSU gi Vice President athauba laishram wangjam sanatomba maitai External Affairs MSU Karbi Student Association gi President Thangsi Timu yauna sarukyaki hiramasi ga mari lenana MSU gi External Affairs wangjam wangambana hai sakhang daba private agent kaya North East laktuna private university amadi college singda mahai tamnabagi khudong chaba pigani haina thajaba piduna mahairoi kaya mingchanaba counseling pangthoklaga makoina pikhiba thajaba sing amata pidabadagi mahairoi kaya gi punsi manglakpa kaya ama thoklakpadagi lisingani kunmathoida MSU amadi mapanda leriba Manipur gi organization singa punduna punsilasi ekoi haiduna mapalamda mahai tamgadaba mahairoi singi guide tawduna lakli adubu public agent khara mafam asida laktuna advertise tawduna mahiroi kaya lana lamjing ki kadore haibadagi mama mapa oiba singda checksin nabagi damak miamda khanghanbani haina fongdokki Agiming Wanggam Sanatomba Maitai External Affairs Secretary All Manipur Student Union aduga akhoi hantaki KSA ga akhoi jointly tongminar khosida fourth ki agent hai university na khoi gina tragan agent ai khoi da promise tawra mane ba CC facility pigani CC pigani hai ba facility jing du pirakta ba hai fi henkal matam da satra amadi parenting maruina north east ladiba akhoi da thangrba mayokna ba du akhoi gi Kiesang khak akhoi gi thengnabadagi ko ngarang karamba agent du sumi natra lali haibagi verify gi process ang khak sathagi ba haitare adugi matang da akhoi thamjage aduga makhata ba supplement di Karbi Student Association gi president amsung kanodagi moi supplement of journey aduga makhata ba supplement question adu da Thauromaduga mari lenana Karbi Student Association gi President Thangsi Timu na hai KSA dasu public agent khara laktuna mafam madugi mahiroi kaya bu tongan ba private university singda opportunity kya pigani haiduna pukhraga fraud oirambadagi mahiroi singadu halaktuna leire hairiba thaudok asimak numit khara nigi mamangdagi Manipur dasu Sandeep University gi public agent khara laktuna advertise tawduna mahiroi lana lamjing na ba hotnare haiba pau fangbadagi Karbi Student Association da apangba siramba adumak MSU na su ngakpigani MSU na su thogla
kani amadi mahairoi kaya mang batare khanbadagi MSU gi office ta laktuna Gautam Thakur hariba miyoi asidagi cheksinaba amadi mahakasi fraud agent amani haibadu khanganabani haina phongdoki. To 70 students from Karbi Anglong has been suffered, and most of them has to come back to their home because they cannot afford the huge amount of fees to that university, because all are the private university. If they are failed to pay the course fee like in 1 month or in 20 to 15 days, the university not allowed them to sit in the examination also. These are some of the problems. So these are some of the false promises given to our students. So we must be very much aware in the entire Northeast, and we must disseminate the message in all northeastern state of India, because we are very much in ocean. These are the problems that has been faced in Karbi Anglong. So in coming days, if the same problem will face in Manipur, then it will be a very serious issue for us. It will be about the future of the students. University, but to aware our people from such private university, those who give the false promises. Manipur Progressive Piggery Farmers Association Mafana handak marak swine fever sandorakliba asiga mari lainana awang sekmaida ani suba phase ki manung channa disinfectant kapthokre ngasigi thoramasi Manipur da swine fever nariba sida mateng khajiktang oidabasu pangba ngamnaba miyamna torapa donation adu punsilaga disinfectant asi kapthokpani haina Manipur Progressive Piggery Farmers Association Mafa gi General Secretary Khundrakpa Malemngan bana phongdorakli mahangna makha tarduna African swine fever asina Manipur gi mafam kayada sokhalakliba asidagi ngakthoknaba biosecurity measures lokhatpa mathoktai maram aduna miyamna mahik asi sandoknaba ngakpigani sandoktanaba okonda changba matamda tonganba fizol sandal amadi footbath thambibaga loinana akoibada disinfectant chaithokpa loinana machinjak mapandagi pusilakpa matamdasu disinfectant fazana tobinaba haiki World gi oina USA na approve tawkraba vaccine Vietnam da puthokrabasu India dadi yoraktribanina hauzik fawba vaccine kapagi kudong chaba asi leitri North East ki state taret asina punsilaga semliba North East Progressive Piggery Farmer Association NEFPA na state sing asigi chief minister singda masigi matangda chepisinduna atuba matamda masigi hidak asi India da su fanganaba honari hairi Hujiki African swine fever harib anaba sina atuki mati amangata thole aduna hujik nadriba jaga amasung laina sina soon riba jaga singi chilinau da association gi maigai dagi akoina appeal tawning badi mahika du changna bagi lambi singa sagi akoina mapan dagi akoina okon da changba matamda okon gi damakta tongan ba phi thambi ba okon gi damakta tongan ba sandal khungup nai bi ba then akoi bada matam chana disinfectant chaithok pi ba adudagi entrance ta footbath thambiba haibadi akoigi verox saina chingba sununa chingba chingje chaitoga khongsi lupthoga natraga na khongje phajana adoda net laga changbiba ngasaige akoi asida ina panjaningba amadi akoigi North East Progressive Piggery Farmer Association NEFA na masulai awang nompok lamdamgi akoi state tare na pullaga semba hairibe association asina so akoigi concern chief minister singsida state tare ki sida lobby tawraga maseda koina memorandum submit tawraga athuba matamda masigi hidakse akoigi India government da taknaraga porakna baina akoi khandi khanari madubu masi kyam kuina matam changi ga dawno khangdabanina akanba section thorang lakhotminasi Malemda honglakliba aying asagi khal kairakliba asidagi kannanaba amukogi meeting makhada paring naina chatharakliba mass tree plantation program gi sarukama oina ngasi Imphal East District United Club Organization gi unit ama oiriba Eastern Club Development Organization gi manung channa leiriba Santai Natural Park Androk Karam Laikai da uhai wahai panba uchara chani rom thakre ngasigi u thabagi thoramasida amukogi advisor N Syam Sundar amukogi office secretary N C Munin IEDUCOG President Takhelambam Dizo General Secretary P Ingosa Kuman Eastern Club Development Organization gi President T Kalachan Sentai Natural Park Committee gi Secretary KH Pisak New Kogi President KH Orendro Sukogi Secretary M Thabi All Andro Maira Paibi Association gi Secretary CH Umesori Apun Bandupi Kunai Lamjing Maira Luki President A Ibetombi Palem gi President Bimolata amadi atai atopa organization gi Mihut Singsu Sarukyaki Ngasi Kaisamthong ACG MLA Nisikanta Sapam na luchingduna Department of Veterinary and Animal Husbandry amadi
Sana Janmastan Club Kaisamthongga Kusamnaraga First Phase ki oina hui amasung haudong gi oiba hidak kapagi thoram ama pangthokre hairiba thoram asida hui amasung haudong punna chamaromda hidak kapthokhi Sana Janmastan Club na konba Kaisamthong Riverfront Garden da pangthokibani thoram asi hui haudong singbu laina tina dagi ngakthoknaba amadi rabies dagi ngakthoknaba haiduna pangthokpani hari Technopole District ki manung channa leiba Moregi Haino Makhong Ward number 7 da leiba Kulada Ibelei Girls Children Home da IGAR South ki makada free medical camp amang asi nungthilpung ama tabada pangthokre medical camp asida Assam Rifles ki senior doctor singna free health checkup amadi test tawbaga loinana hidak lang thaksu lemna yanthokki Free medical camp asina matam chana layengba laina tina dagi ngakthoknaba upai mathau karamna nada yektana laigadage haibadu khunja singda gyan tahankhibata natana manga suba battalion Assam Rifles Morena sinduna khudakki oiba nupi macha singi home da health care gi kanaba sing adu phanganki camp asida saruk yariba Kula and Ibelei Girls Children Home gi staff Rasi Lembi Urembam na ngasi kem adubu siliba 5th Battalion Assam Rifles ki CO Colonel Raza Israel amadi Senior AR Dr. Singh Nursing amadi kem aduda sarukyaduna mateng pangkiba 5th AR gi staff singbu thagatpa phongdokhi Thoramasida chahi nipan dagi tara manga gi nupi macha kunda free medical camp asigi kana ba phanganki More Hinong Mokong da Laiba Pulen Ibelai Children Home gi ai staff amani ai na Rasian gi Urembam ne ngasi 5 AR gi officer team sing laktuna ko gi angang singbu free medical camp ama pangthok piduna angang singbu yam phajana treatment jathabagidama akoi gi KI home gi maikai dagi hanai laitana thagat pasung Lamphel Police Station ki OC Khogenro Pangabam na luchingba kambu amana miyoi ahum che chang yaudana purakpa urea bag chahunga konana chingmai rongi Visal manaktagi ngarang numit kyungba pung taranithoi makhai rom taba matamda fare Police tagi fangba paw amana faraba miyoi sing adu Moirang Turen bam lekai digi Kumam Rajbala Sahi Yankainithoi apokpa laikhidraba Kesana Hal Bisnupur Yumnam Khunau dagi Ngangom Surjit Chahi Nifu Mathoi apokpa laikhidraba Maipak amadi Yumnam Khunau dagi Lema apokpa Virdaza Chahi Kuntra Humdoi apokpa Kunjoni Makhoi ahumna tonglakpa Tata Truck Asok Leyland registration number WB23E2947 asida Dr. Fasal Thaba urea bag chahum asi haplaga puduna lakpada khamlaga check tawbada makoina purakliba har adugi che chang amata yauramdabadagi fabani hari matang asta break amatang longminasi PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damma PONYTV ki YouTube channel amadi Facebook page ta like amadi subscribe tawbilo loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyu hena mai pak channel ama oina bagi damma PONYTV ki contact number 9362511104 da contact tawbilo Makada pijari ba contact number natraga email asida miyamna suggestion pibirak na ba harjari miyam gi suggestion bu khawramna ngaijari Break ki matungda taramna okchari makhata ba paw amung pizari Manipur State Rural Livelihood Mission gi mideng makhada Sinthanganbi Village Level Federation VLF Kairim Bikhokna Sinduna Ward number 8 amasung 9 gi tongan ba mafam singda lamtu sengdokpagi thabak chathakre Sinthanganbi VLF ki makhada leiriba tongan ba SHG singi masing yamdaba member singna angan ba ayukta gi hauna Thoknaraktuna lamtu sengdokpa aduda Kairem Bikhok awang lekai digi social worker Laisram Somenasu thaknaba ising amasung hai mahi na chingba chana thaknaba potlam sing mateng panglam ki hari
Technopol PS ki team amana ngarang kg 3 gram chamaga marfu mapan rongi brown sugar fagat pangamkre. Superintendent of Police Technopol Golian Mangi meeting makhada Technopol Police Station gi kambu amana Technopol gi check posta achat awok tauriba gari sing frisking amadi checking chathabada Maruti Suzuki Ertiga registration number UP 15DQ0457 amadagi ngarang nungthil pung mari rom taba adwaida brown sugar kg 3 gram chamaga marfu mapan rom fagat pangamkhibani More Ward number 1 Jalen Phai Khuldagi Khaizang bai take over myoi aduna Sapon Cape Humfutara humdoida haptuna gari aduda purakhiba fagatlaba brown sugar sing adu malem gi kaithel da lupa crore 3,38,000 gi mathak oigani hari fagalaba myoi car amadi potlam sing adu ain gi oiba makha taba thabak laukhatnaba Technopol Police Station da khusinakhiba ga loinana NDPS Act 1985 ki case ama file tawkhre hari Mamang thagi tang kunmapan gi nongyai matungda None district ki manung channa leiba makhwam khulda chauna chingning khairakpadagi nansin kiba mioi sing rescue team na leptana mi thibagi thabak chatharakhiba aduda ngasisu chingning khaibada nansin kiba mioi amagi asiba hakchang fangbang amkhre Masi tharaga hauzik fawda laibak thiba thodok aduda laikhidraba mioi 55 gi asiba hakchang fangbang amkhre adubu mioi manga gi hakchang di thiba khangdana lairi hari Machinery kaya season aduna mi thibagi thabak chathaba asida railway construction company manakta dukan famduna leiba khunja manga gi hakchang asi fawba thiba fangdana lairi hari Union Health Ministry gi data gi matung inna India da hokiba pung kunmari asida nauna COVID-19 positive oiba mioi lising kun chonga ga kunnipan thengnakhre Lising tare chatret ka marifutara na laina asdagi fagatki amadi mioi nifu mapan na laikhire masiga tharaga hauzik fawbada laichat asna maram oraga laikhidaba migi masing punna lakh manga lising kun manga chatret ka sufna mapan oikhibaga loinana hauzik India da COVID na naduna leiba mising lakamba lising nifu humdoi chamriga nifu mapan oiri positivity rate na chada manga dasmik ani ahum oikhi amasung fagatpagi chang na chada marfu nipan dasmik mari taret oikhi Assam gi Hozai dagi Manipur gi maru oiba laifam len sing amadi athoba singi yata famda khurumduna makoi gi pari puri gi haurak fam gi maramda hena khangnaba lakiba singaduna Manipur gi athoba kya gi wari ningsing bagal loinana haikat laikat tamnabagi Lakiba singdu hauzik mapung fana makha chathari Hozai team adu ngarang khangem pali panthakta leiba khumuk cham imocha amadi khumuk cham ongbi asalata luwang leimana achamba khudol piduna taramna okhrei Maitai ama oibagi thongna lingzel du matampumna makta mangdanabagi damak isana thongna hapchabagi khongthang ama oina mioi kunmari na saba Hozai gi team asina numitara ni gi khongchata Manipur da laktuna July 13 dagi amuko gi office ta leiriba Hozai Maitai gi team asina maruiba laifam sing mathang khurumba ngapikani maruiba laifam sing ngapikani maruiba laifam sing mathang khurumbagi thabak makha chatharpagi saruk ama oina ngasisu haingang da leiba ibudau marjing gi khowam da chatuna lai khurum laraba matung Imphal East ki wakha da leiba nongdam sanglen pakhang ba lining kol da changduna khurum jabaga loinana ipa ibungo mangang luwang khuman ahum dagi thongni jakhi Nongdamba ipagi thogal lup amadi lining call gi ima chingbi leimana lakliba tim adubu lengyan fi yan biduna taramna okhi amadi nomaizing singda leiba sanamahi kyong da changduna khurumki loinana apun bagi saktam kaidana ba hona kiba kekrupatta changlamki ngasigi khongchadadu amuko gi assistant organization oiriba yungkhaibam ingo chaluwang amadi amawowa gi president Y Kunjarani na lamjingki Aroibada maroiba pau mohana pizari Handak ta haido kiba class 10 exam da taramapan suba position ta kibi sapam pail gi paudam PONYTV na sandokhraba matung miyam na leptana mateng pangnarakli Mama wapa oiba singna namthak toba singdagi cheksin biu haina MSU amadi Karbi Student Association of Fongdokhrei Amadi India da hokiba pung kunmari da nauna COVID-19 positive oiba mioi lising kun chamnga ga kunipan thengnakhre amadi mioi nifu mapan na laikhidre
Matang asta Pony News update loisinjari, meeting tabiru bapuna mapu amuka hana khurumjari.